President Durupati Murmur hayeng numit yungba matungda Imphanda thunglaragani. Korkomna toten shutdown ngasi ahingdagi hawragani. Bom langsilambagi mayokta December gi tang 16 da state sida lairiba oil pump punamak thong longadawri. Australia da sahi 13 sudriba singna social media sizinaba thingkhre. Mla Biswajit Amadi Basanta Kumar social boycott tawre vote Leppa Thingle KCP MC Progressive lupna thamkiba wafamda karemnariba sing warak watemba hawragani KCP taiba nganba. Imphal iski nungsum khunga tainana lairiba khamelokta Kuki khulai paiba singna nongmai kaplakpagi thawong irang thoknaba kaihawbani. Athubada combing operation chathabiu khunja sing. Karam thoklagadaba President Durupati Murmurgi khongsat Governor na siar lauduna lok babanda pung ahum lom supna mifam pangthoktuna asoi angam thokandanaba khanakre. High Court na tha taruki manungda panchayat election pangthoku haidabasu pangthokloidabagi phibamda leire. Manipur lengakna court ki order inbagi mahutta review petition fine tawramle. Oja S Hais Hemanta Oja Tolhal Amadi Oja N Tomba Singhana Leibak Miyamda Amadi Mari Leinaba Singda Sengdorokli. Lila Lup Mangana Miyamda Sangai Festival Yaurubagi Sengdorokli. Resettlement na ingtapa hanjilakadaba nate khanariba ani wari sanahanba mathau tai. Kuki Idp Imphandagi kamjong chatpagi lambida district anigi Bjp Luchingbana Haibadagi Kuki Idp Singga Unakhibani Kemsan.